Messi na kun gama suba century ki khwaidagi thak wangba footballer oire. ESPN na thokpa 21 suba chahi cha ki top 100 athlete list ta football masana gi oina Lionel Messi na chahi cha sigi khwaidagi thak wangba football sanaroi oiba ngamkhre. ESPN na thokpa masana pumbagi oiba khwaidagi phaba sanaroi chama gi ming laukthokpa da yawba ngamkhraba. Footballer singi manungda Messi na ahama pumda laiki adubu Zidane, Ronaldo, Nazario amadi Ronaldo di top 5 ki manung chanba ngamkhidre. FIFA World Cup winner oibatan na handak the United States na yumbu oiduna pangthokiba Copa America 2024 gi winner so oiriba Lionel Messi na khwaidagi thak wangba footballer oiduna top 100 athlete list ki ahum subangthum kankibaga loinana list asigi oina Olympic medal kungani pa lawduna most decorated Olympian of all time ningthon phangkhaba swimmer Michael Phelps na ahama mafam kanki amadi America gi lawn tennis sanaroi Serena Williams na ani subangthum kanki ESPN na thokpa kungamathoi suba chahi chagi masana pumbagi oiba khwaidagi thak wangba sanaroi chama khangatpa sida Messi na football masana gi oina khwaidagi makokta laikhibani amaromda Portugal gi Cristiano Ronaldo na football masana gi oinadi ani subangthum kanki adumapu top 100 athlete list ki oinadi taragumdoi subangthum da laiduna top 10 athlete ki manung chanba ngamkhidre football masana gi oina ahum subangthum da laikhibi Brazil gi nupi football sanaroi Martina na list asigi kuntra ni subangthum da laiki masana asigi mari subangthum kankiba France ki Thierry na list adugi nipugani Nipan subangthum kanki amadi Barcelona gi nupi sanaroi Aitana Bonamati na top 100 athlete list asigi nifuga mapan subangthum da laiduna football masana gi oina khwaidagi thak wangba sanaroi manga gi manung chanba ngangkhibani amaromda football masana bu pamjaba masana sida ngaujaba fans sing da yamna angakpa am oina France ki Zidane yankai subangthum da laiki adumapu kunmathoi suba chahi cha sigi khwaidagi thak wangba footballer manga gi manung chanba ngamkhide nakal amaromda football gi puwai da fans sing na khwaidagi mangchin thaba number 9 ni haina longnariba makhal khuding mak goal chanba ngamba striker oiba Brazil gi Ronaldo top 100 athlete ki list ta marfuga tare suba rank ta laibana yankai manga suba mafam kankiba Modric amadi humpu manga suba mafam kankiba Kylian Mbappe gi matungda laikhiba sini nakal amaro